सरकार से कोई मोदी जो तांत्रा में लाकने जो पाउता जरी को या हमने कन्न कनो तो चाहिए हम फाजल लफ्ज़ मा नो मुत लाखी तरफ ने बको अदो हुजिक सिदा माना लागा सी तौरनी का हाइबा मा जे अई कोई वाखन दे लाख जो लाख तरजु लाके लाउ तू हाइबु वाखन हुजिक जिले लाग फै लाख तरजु बेकसु काई लानिने लाउ लागिने तू हाइबु वाखन ले मी जी फ्यूचर मांगा दे करी उपाय ले अदो मसाना सुसाइ तो बिलम मिरम चंगले स्टेट फोर्स फाउवा हुजिक चंग ngam बको अदो कोई मिसम मखोइना अदो कमाइना कोई चंग दिनो हाइबु का मसा जिदा लोइन अंगांग ने अदगी अहन ने मी मंगा तरुक सिदा लैदी और मुंदांग कोई चंद्रगन मखाद मु थारगा तुंबा चंद्रब जिंजे माइना मुजी लैदी फिबुंजे केएम सिदा कोई जे 19 जून दा लाखिबनि सिदा मसिगी केएम जिदा लाखपदगी मतम खरा लेरगा था अमनिगुम लेरगा नोमगी लुपा मरफुजे मसी अहामददी अखोगी कनोना सिगी तोंगानबा ऑर्गेनाइजर लेरमी सुपरवाइजर लेरमी अदुम मोइना सिलमबनी अदु बैखोइना मसी अखोइ लेरिबा अखोइना सिनजरगे हाइबदगी लेरिबा अखोगी वॉलंटियर खरा अखोजी सिदगी खल्ले अखोजे केएमजीगी ओइना अदु खल्लगा अखोइ वॉलंटियर जिंजिना सिनजरगा हौजिकी चेंग अदुगा लुपा मरफुजी अखोइ फंगजरगा सुमाइ तौना लाखी अहामदा अखोजी निमित 10 निगी ओइना फंगामी अदो 10 नि ओइना फंगबदगी अमु 15 नि सुमाइना मु लैरे हुजिसे हुजिक 15 निगी पैसाजी मतम चाना फंगक्तरे पीरिबा लुपा मरफुजिना थेंजल कांदा पैसाजु सोमदगी अमतदी लाक्तर कांदा लाकनिगाइ दु सोसु लिटर कांदादी मीजी ngасai वाखन ngасai युमै चाउबगी टेंशन दुने नोमै मरक्ता कनो तोरुबदगी टेंशन दुने अदई सोमदगी अमु कनो तोरुबगी दुकान की बाकी टेंशन ने अंगांगी सोमगी ट्यूशन फी ओइसलपा बैंक की बरा ओइसलपा खजल चुमी टेंशन ने सिददी कनागुम जिंदी मथंदा कनो जे लापा ऑटोमेटिकली ट्रॉमा लापा अदुगा अखोई साइको की फिबम लापा सुगु मजे लाई समना रबा अखोई अंगा हमसी काखले काखलगा मादी सिदगी स्टेटगी कागिमदिना सि कारजे कारगा मा कुमदने जे खंगदना सिदगी चोंगदरे माजे मसाइ कागिबा जगाजिदा इकुमने जे भापसे मांग्रब सेंस आइदी अदु कुमकने जे अदु सिदगी चोंगदरे अबको अदु हुजी अहन अमा कनो तो ब्रेन जे चाइगिदना लेग्रे वारी सानबजी ज्ञान मेन तादे मा हुजी आई सिदा आई हालनी हाय अदु तोरिना हाय तोदना अमु कैंसर पेशेंट जो मोरे माजे अदुदगी अमु ओइसलक्तना हानदी माजे कोजत चतन गोतना तोरे समाय तोदना खोगी वाखनजी करिनो ज्ञान मेन तासलक्तबा पंथुंगजिना कराइदा लेरिबा अन युमना कदाइदा कैनोना कदाइदा को सिगी का मफम रांग खंगजलक्तबा अदुगुंबा कैनो जे सुमपोक्सलक बाइतारे अंगांग जिंगबाउदा कैनो तौरंबा यावरे सोसाइटी ने तौजरंबा तौरंबा यावरे केम जिदको अते अते दु सोसाइटी ने सिबुजु यावरे अदुना अहन हाइबा अंगांग हाइबो लेसलक्तरे वाखनजिदा मीजी फ्यूचर मांगादी करी उपाय ले अदुम मसाना सोसाइटी बिलम मिरम चंगजले अदगी थबक सुबनो मचतप जिंगिजु चांग नाइ नाइदी थबक से फंगदबा मतम खरा आइदे गिदी फंगबा दुगा रेगुलर ओइना चांग नाइना लेतबा थबक से अदुगुमगी मायुक नरि खोजे अमुक अमना हुजे अखोइना लेदिजि अपिकप कामदा खोजि लोइना खोजि फैमिली अमगी लेदिबा पोचै हुजिक लेदिबा खरा अखोइना फंगजरिबा खरा जिने लेदिबा फैमिली मेंबर दु कनागुमै मंगा लेबि कना तरुक ले कनागिना उमले कना मैलेको सी फैमिली अमजी पुलप ओइना हुजे खोजि का अमजिदा एडजस्ट तौरगा लेबिनि अना सिदा खोजि अंगांजिंग लाइरिक लाइसु तंबा पाबा अचौबा अंगांग यावसले अदे ग्रेजुएट तंबा यावरी अदे अंडर ग्रेजुएट अदुगा क्लास 9 10 तंबसु मयाम अमा यावरी अदो मसी लाइरिक पाबगी मोगी सेपरेट काम लेजदबा पुलपना सिदा चाक थोंबमजिदा लाइरिकसु दुम पाबा अदगी अते अते कैनोजु लोइना सिगी का मसा मजिदा लोइना एडजस्ट तौबा अदा सिगी खुदोंग सादबजे अखोइ हुजी अदुम मायुक नरि अखोइना चादे यादबको अदुम सिद्रगा लोइरे हाइबी फिबमदा अदुम तौरि हुजिसे अदुगा अंगांग लाइलाइसु तंबगी जुनि हुजाजी समना हाइबदा बेनजी सिदगी लुपा लिसिंग अम चौंगा अमा चनिपान सुमाइना लौबिरे अदगी अंगांगी फीसी पूरा फ्री नि हाइरम मदु स्कूल अखोइगी हेरिटेज गुमबुदी फ्री तौबिरि अदु अथैजिदे मु तंखाइ लौसलकपा अदगी तंखाइ हेना लौसलकपा को सुमजे लाकपा फ्री नेना हामददी फ्री नेना लोइ तौरमजे मोजु ngасai पैसा खरा दुन मोजु ओजाजी पिरगा स्कूल चलाइदिनिना अदुगी दु तौरपा याम सिगी खुदोंग जादबजे मायुक नैबा हौजे अनाबा
ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯅꯥꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯂꯩꯇꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯦꯜꯊ ꯀꯦꯝꯁꯦ ꯇꯧꯏ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯣ ꯗꯥꯛꯇꯔꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯂꯥꯛꯏ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯗꯣ ꯍꯦꯜꯊ ꯀꯦꯝꯒꯨꯝꯕ ꯇꯧꯏ ꯑꯗꯨꯕꯨ ꯁꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯁꯤꯗ ꯒꯣꯔꯃꯦꯟꯗꯒꯤ ꯑꯅꯥꯕꯁꯤꯡꯁꯤꯗ ꯁꯤꯐꯥꯎꯕ ꯄꯥꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯒꯗꯤ ꯃꯉꯣꯟꯗ ꯁꯤꯐꯥꯎꯕ ꯑꯦꯁꯤꯁꯇꯦꯟꯁꯦ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯃꯁꯥꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯖꯔꯤꯑꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯔꯤꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯊꯥꯒꯠꯂꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯕ ꯈꯣꯠꯄ ꯑꯁꯤ ꯅꯠꯇꯅ ꯒꯣꯔꯃꯦꯟꯗꯒꯤꯗꯤ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯃ ꯁꯣꯟꯕꯒꯤ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯨꯄꯥ 50,000 ꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯁꯣꯔꯥꯠꯇꯨ ꯅꯪꯗ꯭ꯔꯒꯁꯨ ꯈꯔ ꯇꯞꯊꯔꯒ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤꯗꯤ ꯇꯧꯏ ꯈꯔ ꯂꯩꯅꯥ ꯑꯔꯨꯕꯅ ꯅꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯁꯤꯒꯨꯝꯕꯗ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯄꯥꯝꯖꯩ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯃꯣꯗꯤꯁꯨ ꯇꯥꯡ 19 ꯂꯥꯛꯀꯅꯤꯁꯨ ꯄꯥꯎ ꯇꯥꯖꯔꯤꯀꯣ ꯑꯗꯨ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯟ ꯆꯥꯡ ꯆꯥꯛꯈ꯭ꯔꯤꯕ ꯈꯣꯠꯈ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯈꯦꯇꯤꯄꯨꯔꯣꯟ ꯍꯥꯏꯕ ꯀꯝꯄꯟꯁꯦꯁꯟ ꯍꯥꯏꯕ ꯃꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯇꯧꯕꯤꯔꯒꯗꯤ ꯃꯗꯨ ꯇꯧꯔꯒ ꯃꯣꯏꯅ ꯂꯝꯗꯨ ꯑꯥꯗ ꯑꯩꯈꯣꯏ ꯆꯪꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯝ ꯑꯃ ꯄꯤꯔꯒ ꯇꯧꯔꯒꯗꯤ ꯃꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯣꯏꯗꯒꯤ ꯂꯨꯄꯥ 30ꯁꯦ ꯑꯩꯈꯣꯏ ꯇꯥꯟꯖꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯇꯧꯖꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ IDPSꯇꯒꯤꯁꯨ ꯃꯣꯏꯅ ꯍꯥꯏꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯃꯤ ꯑꯃꯃꯝ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯪꯂꯥꯁꯤꯗ ꯍꯥꯏꯅ ꯑꯩꯈꯣꯏꯗꯩꯁꯨ ꯃꯤꯍꯨꯠ ꯑꯃ ꯆꯠꯀꯅꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯨ ꯇꯧꯔꯤꯕꯁꯤ ꯍꯣꯏ ꯃꯥꯅ ꯋꯥꯔꯤꯗꯤ ꯇꯥꯕꯤꯕ ꯌꯥꯏ ꯈꯣꯠꯄꯤꯕ ꯌꯥꯏ ꯑꯍꯣꯡꯕꯁꯨ ꯄꯨꯔꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗꯗꯤ ꯄꯣꯛꯇꯦꯗꯤ ꯍꯦꯛ ꯍꯣꯡꯉꯅꯤ ꯍꯥꯏꯕꯁꯦ ꯁꯨꯝꯕꯗꯤ ꯀꯌꯥ ꯄꯣꯛꯇꯦꯕ ꯑꯗ ꯃꯔꯝꯗꯤ ꯌꯥꯝꯅ ꯀꯟꯅꯀꯩꯅꯣ ꯇꯧꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯄꯁꯦ ꯃꯥ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯃꯥꯅ ꯂꯥꯛꯑꯒ ꯁꯤ ꯇꯧꯔꯅꯤꯒ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯂꯨꯝꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗ ꯄꯣꯛꯇꯦ ꯀꯩꯁꯨ ꯂꯩꯇꯦꯕ ꯁꯤꯒꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯂꯥꯛꯀꯦ ꯂꯥꯛꯎ ꯇꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯩꯌꯦꯕ ꯂꯥꯛꯑꯁꯨ ꯐꯩ ꯂꯥꯛꯇ꯭ꯔꯁꯨ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯅꯤꯡꯉ ꯂꯥꯛꯅꯤꯡꯉ ꯇꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯇꯣꯛꯑꯦꯅ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ ꯀꯣ ꯑꯁꯣꯝꯗ ꯁꯨ ꯁꯥꯡꯇꯣꯛꯑꯦꯅ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ ꯁꯥꯟꯅꯔꯤꯕ ꯔꯣꯜꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯨꯁꯤ ꯁꯥꯡꯇꯣꯛꯄꯤꯔꯅꯨ ꯍꯥꯏꯕ ꯑꯁꯣꯝꯗ ꯃꯣꯏꯔꯣꯝꯗ ꯑꯃꯨꯛ ꯁꯨ ꯁꯥꯡꯇꯣꯛꯄꯩ ꯍꯔꯥꯎꯍꯟꯕ ꯑꯩꯈꯣꯏꯗꯅ ꯁꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯇꯣꯛꯑꯦꯅ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ ꯍꯔꯥꯎꯍꯜꯂꯒ ꯍꯣꯔꯦꯟ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯕꯁꯇꯒꯤ ꯑꯃ ꯆꯤꯡꯊꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯤ ꯗꯥꯏꯇꯁꯦ ꯀꯅꯥ ꯂꯧꯕꯤꯗꯧꯔꯤꯕ ꯒꯣꯔꯃꯦꯟꯅ ꯂꯧꯕꯤꯗꯧꯔꯤꯕ ꯁꯤꯒꯤ ꯔꯤꯛꯁꯦ ꯀꯅꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯕꯤꯗꯧꯔꯤꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯀꯔꯤꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯣꯏ ꯂꯥꯛꯑꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯃ ꯂꯥꯛꯑꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯏꯁꯦ ꯑꯗꯨ ꯉꯥꯡꯉꯛꯏ ꯃꯌꯥꯝꯁꯦ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯨꯝꯕ ꯑꯃ ꯀꯩꯅꯣꯁꯨ ꯂꯩꯔꯦꯕ ꯑꯩꯈꯣꯏꯗ ꯋꯥꯈꯜꯁꯤꯗ ꯃꯥꯁꯤ ꯂꯥꯛꯏꯁꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯃꯗꯅ ꯔꯥꯖꯅꯤꯇꯤ ꯚꯣꯠꯁꯤ ꯀꯩꯁꯨ ꯆꯍꯤ ꯑꯃꯅꯤ ꯈꯪꯍꯧꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯁꯨꯝ ꯂꯩꯈ꯭ꯔꯒꯗꯤ BJPꯗꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯁꯨ ꯃꯪꯗ꯭ꯔꯦꯕ ꯑꯃꯔꯣꯝꯗ ꯁꯤ ꯑꯃꯨꯛ ꯀꯟꯅꯕꯒꯤ ꯂꯥꯛꯄ ꯑꯃ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯍꯔꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯑꯗ PR ꯔꯨꯜ ꯊꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯇꯣꯛꯄꯤꯔꯦ ꯑꯗꯒꯤ ꯁꯨ ꯁꯥꯡꯇꯣꯛꯄꯤꯔꯦ ꯍꯔꯥꯎꯔꯝꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯍꯔꯥꯎꯔꯝꯃꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗꯤ ꯁꯥꯟꯇꯤ ꯑꯣꯏꯗꯦꯕ ꯃꯥꯅ ꯈꯟꯖꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯐꯤꯕꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯑꯗꯣ ꯍꯟꯗꯛ MPꯒꯤꯗ ꯈꯦꯠꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯡꯗꯨ ꯌꯥꯝ ꯊꯤ ꯈꯦꯠꯅꯈ꯭ꯔꯦꯅ BJP ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦ ꯀꯥꯔꯦꯀꯥꯇꯥꯁꯤꯡꯗꯤ ꯍꯔꯥꯎꯔꯝꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯛꯑꯅꯦꯅ ꯀꯥꯔꯦꯀꯥꯇꯥ ꯃꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯕꯁꯤꯡꯗꯤ ꯀꯔꯤ ꯍꯔꯥꯎꯅꯤ ꯋꯥꯔꯤꯅꯦꯕꯀꯣ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨ ꯑꯋꯥ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯕ꯭ꯔꯤꯇꯤꯁꯀ ꯊꯣꯛꯈ꯭ꯔꯦꯀꯣ ꯂꯥꯟ ꯍꯥꯏꯕꯁꯤ ꯒ꯭ꯔꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯥꯏꯊꯤꯕ ꯑꯃ ꯂꯩꯒꯗꯕꯅꯦꯕ ꯁꯤ ꯃꯣꯏꯅ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯁꯦ ꯉꯝꯕꯁꯨ ꯂꯩꯇꯦ ꯃꯥꯏꯊꯤꯕꯁꯨ ꯂꯩꯇꯦ ꯁꯤ ꯀꯔꯤ ꯂꯥꯟꯅꯣ ꯀꯔꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯅꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯌꯥꯝ ꯆꯨꯝꯅ ꯕꯤꯆꯥꯔꯗꯨ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯧꯗꯦ ꯀꯣ ꯁꯣꯝꯗ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯁꯣꯝꯗ ꯑꯃꯨꯛ ꯈꯔ ꯇꯧꯕꯒꯨꯝꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯃꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯌꯥꯅꯔꯒ ꯁꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯕ ꯊꯣꯛꯂꯛꯑꯒ ꯕꯁ ꯆꯦꯛ ꯇꯧꯕ ꯍꯧꯔꯦ ꯃꯩꯇꯩ ꯌꯧꯕ꯭ꯔꯥꯅ ꯋꯥꯔꯤꯕꯣꯕꯀꯣ ꯁꯣꯝꯗꯗꯤ ꯌꯥꯅꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯕꯁꯁꯦ ꯈꯨꯟ ꯆꯪꯉꯒ ꯃꯩꯇꯩ ꯂꯥꯛꯄ꯭ꯔꯥꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯣꯛꯅꯤꯡꯉꯦꯕ ꯍꯥꯏꯔꯤꯕ ꯋꯥꯅꯤꯗꯣ ꯏꯁꯇꯦꯠ ꯐꯣꯔꯁ ꯐꯥꯎꯕ ꯍꯧꯖꯤꯛ ꯆꯪꯕ ꯉꯝꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯍꯥꯟꯅ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯐꯣꯔꯁꯁꯦ ꯍꯥꯟꯅ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯊꯥ 4-5 ꯑꯃ ꯊꯝꯃꯣꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯪꯒꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ MLA ꯃꯣꯏꯗꯤ ꯆꯪꯕ ꯉꯝꯃꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯪꯕ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ
예, 까나도 하르카니 너 두나 짱이 아유 두나 짱이 아유 하이네 어디 좀 태문가네 오면 어도 뭐이딩 거 먹으라 봐 아이디 나 미팅 감다이 수마이 강그래 아코이디 저희 umdra 푸 마두다 프로그램 그야지 텍너를 라크라버네 보고 아힘 따이고 얌 텍너 그래 보고디 무지 너야 무짤라가 레이로 저희 엄청 레비로 하이버네 मणिपुर की मंत्रिमंडल जो जो सांग चला कोई ना ले रिबो जगह जिंदा सही हम खतंग ले बियो कोई दी याम ठेंगनर का लाख रबनी हांद की जिदी कोई ना उपाली तबदे कोई लाख रबने को आई बुदी वॉलंटियर और ना थबक से अते इते तौद्रे को अते अते अपंग अपंग बमन अपंग थबक से कइनो कइनो हादे अदुम चले मोय सुदे अद कनाना युमदा कौना साबा याविको प्लास्टिक बैग साबा यावि अदु हाइबो पोचे जिंजे कोई हाइना मतम चाना चाना लौबिना बमी लेरगदि मोने साजरी पोसे प्लास्टिक बैग सा अदुम पैरगा अदुम कादा लेबदुदी सोमदुदी यारक्तरेबा अदुना सिगी लौबिनबा थाबमदो अदु लेरगदि याम नोइनी खले अदु होय मोदी लाखपजिदा अफबा परपो जिनु फनो वाली सारगा अखोय जो इरमदमदा हांजननबो जिनु थुना अदुगा अखोय नु हाइरिबा कनो दो चंगबु याद्रि बावगिदो अदु नु साबिदना तौबो जिनु अखोय नंगासि पेनदबदि nganगिनिको अदु अफबा परक्तना पुनमक्सिगी अफबा याइफबा मणिपुरमो परक्तना तौबो ओरजनु को मसि वाइजै थमजरे अदुना सही अनिम सुलभ लांजे अथु मतम लोइसलगा होय अमुतंग मणिपुर जी सिनी हाबदो पाकनिंगेबा अदुमाय सो नांगनि अदुगा लैरिबे सिनि नाउ जिंजे अमत अखोय खंगद्रे लास्ट ओइगदो जिदि हुजि अमजु माना तारिबा दाबि जि फंगने ना सुम खलनबा अमजु दुम खनबा सुम खनबा फंगदेम तदि फंगविदोगो फंगनि ना सुम खनबा गाक्तनेबा अदु सि ताली ताली मि जि अमत खंगद्रेबा फंगदेम तो फंगविदोगो गाक्तनेबा अदु सिगी केनो जो लैरिबे मसि कोक्थोयरगा अखोय पुन्ना अमतंग कनो तो मथौ ताई